Lakhipuronline puthokchaba June gi tang 18 ningthaukaaba numit ki Khomjinba Pao tabirasi. Ahanbada maruiba Pao Kunithoi suba The Great June Uprising Unity Day gi thoram athoba singi yatapam oiriba Kekrupat ta pangthokre. Mumbai gi Azad Maidanda tongan ba lup kayana kusamnaduna peaceful protest pangthokre. Kunithoi suba The Great June Uprising Unity Day ningsing thoram konjenglakai kasar da chu pangthokre. Manipur da thokliba irang asiga mari leinana Assam gi CSO singi miphamama maifana kauri. Amsu Lakhipur District Committee na lamdam asigi mahairoi chani henbada achamba kudol pot piduna ikai kumna khre amasung Guwahati Meitei Imalup haina mingthonba nupi singtagi oiba lup ama semkhre. Haujik mapungoiba Pao tabirasi. Chahi khudingi leptana pangthoktuna lakpagum handaki chahi asigi oinasu unity, peace amadi integrity ningsingduna Kunithoi suba The Great June Uprising Day gi thoram ngarang June gi tang 19 UCM amadi amukona sinduna Imphal gi Kekrupata miyamna athoba singi kubamda haikalekat tamduna pangthokre. Thorum ga mari leinana amuko gi President PH Nando Luang na hai Manipur da hojik thokliba irang asina maram oiraga Thauromasi mamangi chahigumna chauna pangthoktrabasu athoba singda pifam thokpa ikai khomnaba adudi chapsana khwaidagi awangba thakta utli hojik Manipur da thokliba irang asida Meitei furupna Manipur gi apunbagi saktam kaiba yaroi haina lanthengnariba asida Manipur gi apunbagi saktam kaiba pamdaba atei furup singnasu yauksinduna apunbagi saktam ngakminasi haibana chingba wafam kaya phongtokhi. Amaromda Thoromga mari leinana UCM gi President Joy Chandra Konthojam na hai ima leibaktagi hena lumba leite maramaduna leiriba MLA yangkhaina athuba matamda Manipur miyam gi interest sokpa yaba thabak amata tawroi haina apunba warep lobiu Manipur da thogliba iranga sigi aphaphata daita kudingmak Manipur government abadi India government na pugadabani Manipur da thogliba thodogasi India government na komai oina yengtuna leiba tawbiganu solution purakpiu haiki Manipur gi apunba gi saktamda Narakpa singi mayokta UCM na matam pumada laigani haiki. Handaki sahigi oinadi lamdam sida oiriba yamna sathirba phibam asina maram orega mahuksa pangthonarpa June 18 gi The Great June Uprising Unity Day gi adugi observation aduda tawba program sing dudi khara chang khara handajarabasu Aikoina Iripak Iramdamgi Amadi Manipurgi Apunba Saktam Gidamakta Tawaina Ponta Pigraba Atobusingi Mafamda Pifam Topa Ikai Kumnaba Dudi Chap Sana Quaidi Wamatakta Nasi Sodum Piri Amadi Matunga Sudum Pi Higini Habisini Nasi Aikoina Kekrupata Pangtok Chariba Kunitoi Suba The Great June Uprising Unity Day Gi Thorum Asi Kana Gumba Akaknaba Kanglup Furup Natraga Organization Amagi Mayok Nati Masidi akoigi iramdam Manipur lisang sinna nuksi jana lemer leiba kasida akoi kana gumna tokhaya tana haiba wakhalon thawong amadi madugumba tokhaya tana ba honariba kampu singada thawinsin piriba ngalo piriba government of India gi akoigi khaibung ta hanabagi DBC game sanariba community ka sanariba adugi mayokdani ga Manipur na Bharat tillaba matungda ayamba sahi gi saruk singdi government of India na kanglup masen gi makta khanahanba amaga saunhanba amaga thaja walanaba sumba tawdon lai madugi tawdon lapadi kanglup kharadi haujik makhoi khaktigi kanglup ki oiba tongan balenga ama semjage tokhain tajrega haiba wafam bawo lakpa madada go melo of India na yaba kanglup ama nam haiba adu som taba madam Manipur gi miyam na masik madu thengna du lakpane haujik Manipur da kuki gi militant singna suda leiba kuki militant Bharat Sarkar na paisa piriga thammiba kuki militant tolo piriga thammiba kuki militant sing amadi Myanmar dagi lakpa kuki militant sing sudi yawdaba sing asina Manipur da hujik tokhai balenga ama tangi na phong na hairakpa se masida ngasi Meitei singna madugi akang na bangai Meitei na ngai basi Meitei puruk khakdigi Meitei jati Meitei kanglup khakgi na teba Manipur gi apun masaktam da singna ba yaro en ngak paneba Meitei khakdigi na nai oibo wafam na teba aduna Manipur gi apun saktam da singna riba mayam se masi Manipur gi apun saktam kaiba pamdaba Meitei na taba atopa kanglup ki puruk singna su masi yokchillaga masi adugumba kuki gi militant sing aduna toriba thabak sing ado sab chana thengnaba matam oire simasu haijaninge hojik thoiba irang asi Meitei ga kuki gi kanglup ki lan oina sum leiba yaro ba maramdi
kuki tori basi Manipur ya pun basaktam thugaraga makoi tongan belenga ama legi haibne ba adu maite ni haina Manipur ya pun basaktam kai bi aro haibne ba aduna masigi wakal lon sida mayam ubiraga topa kanglo furup sing kuki gi nataba isina ati mayam su loi yoksel masi Governor Lusingba team amana peace committee amasem peace committee ase karigino haiba matam da hauji mapam matam sadi haibani maramdi karigino chin ku ki militant sing ado natraga adugundo pdf sing ado madu maru phangna muthalam matungda aikoi adugundo peace committee ado semgadabani aikoi mission farada halingai da peace committee seme adugun lab peace committee aduda aikoi imai bill sing oza sing kya yaholle hairi pe imai bill oza sing ado suju khangjadaba ado Manipur peoples na makoi de attack tawra agadi madugi responsible kanana logade maram aduna aikoi peace committee aise aikoi hairiba singda aduguno wine oiriba afaba nomoi pai sing ase masi singje handu halo matungda peace committee sembiu haina koi ngasi gi Manipur amadi India government da koi afil tawjeri aduga aikoi na hoji sing leiri bisida sida aikoi tasena aikoi gi Manipur da aikoi gi imaleba iramdam gi damakta aikoi iramdam di hen lumba leite imaleba di hen lumba leite imaleba gi damakta iramdam gi damakta aikoi gi MLA 50 MLA le 50 MLA sing aikoi gi atu matamda haidi ware karamba ware Manipur people ki interest sok pa yaba thabak amata tawro hai ware ama laurga miyam da lauthogadam ni miyam da khangan gadam ni sin karigumba madu khangan ragadi miyam na laurko ware da isa sana pugadam ni aduga ngasi gi thoiba thodo wathok sing asigi afabada daita India government amadi Manipur government pugadam ni hai bu kalon aduni aduga ngasi Manipur da mai sa e mi sire India government na masi kumai uina yeng se masi tawiganu India government na athu matam da solution porong na hona view aduga Manipur da leiriba aikoi VIP singna mangma ki security di watna thamba aduga ngasi singya tamya da security am watpa masina maram oiraga tasena honorable MLA joy kisana lawriba phire sugumna VIP sing khuding mangna mangma thammi ba security sing ase masi aikoi singya tamya da thabiraga mangma ki security sing ado yaraga di khara madu lokthok view haibdo aikoi na afil tawjeri maram di singya tamya da security watpadigi yumai kya thagre mi kya sigre masi isana khangna thabuk paikhat view haibido ngasi gi miyam da thamjari aduga aroi boina thamjaning bje Manipur gi apun bagi saktam sida singnaro kudimaki mayukta United Committee Manipur leigani aduna Manipur gi apun bagi saktam da adugun laba chin ku ki militant singna ngasi Manipur gi lam machet ama natraga Manipur ki administration separate administration demand tore bese aikoi sunga yabo ngamoi lam machet amagi damakta koi da pibisu yaroi aduga separate administration gi su yaroi aduga any Manipur din leiriba community singa Peaceful protest to save the integrity of Manipur haiba banner da thangje numit jungi tang tara tareta Azad Moidan Mumbai da World Mitei Council Maharashtra Unit Manipuri Association Mumbai Aman Pune and Mumbai Peace Party na silangduna yamna mapung phana pangthokre haire thorungga mari lainana World Mitei Council gi National Spokesperson Nabakishor Jumnamna keynote address pikhi loinana Robert Naurem Lin Laisram Rohan Film Melody amadi Manipuri Association Mumbai gi Mr Naresh na chingba saknairaba mioi kana peace protest asiga mari lainana maroi bawapam kaya thamki हो चुका है और अगर आप पूछते हैं मणिपुर का स्थिति कैसा है मणिपुर का स्थिति और बिगड़ता जा रहा है और हमें आशंका है आगे कुछ दिनों में और भी कुछ भयावह रूप होने वाले जा रहे हैं और इसका received a call 3-4 days back from Tamil Nadu from a Christian group saying that Rohan, you are a Christian in Manipur, you have been so much persecuted in the name of Christ, and why what is really happening in Manipur right now? I said, you must be informed that Meiteis, the so-called Meiteis, are attacking the Christians. Have the Kuki Christians, the Kuki so-called brothers, have told you the stories that we Meitei Christians were attacked in Sisipur. Our 160 Meitei Christian houses were burned down. The Christians are attacking the Christians. Have they told that story? You can still live with us. We never say that go away from our land. You can stay with us
peacefully without fighting and still accept it. Maybe the previous generations wherein edges wherein our forefathers might have mistaken and there might be lapse of gap between the communities. But not now. People are so educated that we understand the emotion of them. We still understand that, the difference, the cultures, everything. We try to balance that. Imagine, recently I done a show in Kangpukpi wherein I was doing a fashion show which is completely dedicated to the Kuki community, which is a Thado community, which I did a show for them. But I designed the clothes which is completely based on their community. Does anyone from the community of Kuki comes up and design Manipuri clothes? No. So what's the difference? We cannot long and shout for peace until the peace is shouted from all the communities. We need peace, but the voice, the vocals should be from all the communities to come up together and shout to the person who can give us the peace. And the person is none other than the central government and the Prime Minister of India. Kunithoi suba the Great June Uprising Unity Day ki thoram ngarang June ki tang 19 athoba ningsinglup Lakhipur amasung mitei pukailup Lakhipur loinana Manipuri Development Council Maira Paibilup Singh amadi atei miyoi kaya ka loinana Manipuri Guest House Konjenglaikai Kasarda Manipur gi apunba saktam kaiba yaroi haina changsin kiba miyam gi ihoda thawaina pontha pikreba athoba singbu ningsingduna thoram asi pangthokhi thoramda athoba singda haikatleka tambaga loinana minute ani tumina leptuna thawni jaki Khomjinba Pao Yurembam Jayanta Singha mayumdagi thokibadagi hanjilaktre Mahak Singerbon Part 1 Rupai Bali Post Office Hazarigram Kasara Samdagi Yurembam Ranjit Singhagi mayambane Masagi chahi yankhimangarom suraba miyoini Mahak June gi tang 9 dagi mayumdagi thokibadagi hanjilakitabani hairi Masapai Pulai Kuchuni kanagumana miyoi asiga thengnabirabadi Yurembam Ranjit Singhagi mobile number 8136078778 number asida pau phawbina bahairi Manipur Youth Front of Assam Maifa gi General Headquarter gi oiba mifamama Poilapul da laiba Maifa Study Center da ngarang pangthokre Maifa ki President Thangjam Brojen bipama poidana pangthokiba mifamaduda warep kamarom lokre ahan ba warep oina lagliba June gi tang 19 jumsakaishan namiki nungthil pung amatabada South Barak Rural Development Agency gi Community Hall da Assam da lairiba Civil Society Organization singi oiba apunma mifamama pangthoktuna hauzik Manipur da thokliba kanglup ki irang asiga mari lenana Assam da khundariba Manipuri aikhoi gi thodang aibagi matangda mifamama pangthoklagani Anisuba warepta Manipur da thokliba kanglup ki irang asiga mari lenana Assam da khundariba mitei amasung mitei pangal ichininaw singna harau kumai amata tawbitanaba miyam da apil tawki Kasi Maifa ki executive body amasung advisory body gi emergency meeting ama kawduna si warep ama Maifa na lepsare hai ba warep asi yang da lawthok chage hauji ma Hogumi tang mai dagi si phawda Manipur da kanglup ni gi irang tangdu leitaba film laktaba ka heroine na Manipur ma pande leiriba maruina Assam da khunda leita dun leiriba Manipuri ma smedi pangal le khoina kari phirem lawsi gi haibigi matang da labiba jimita kulmathoi ingkunjat isingani pulumdo imya pisen miti nungthil pung amatar pumatam da Rural Development Agency South Barak Hall Binakandi da leibasida ekoi leiba miyang oiba mifam ama nungthil pung amada kaujeri hai mifam asida edamda masida leibiriba Assam da leibiriba CSO sing Maira Paibi Club Organization sing Sadra Samstha sing kudimakna hairiba amasung oja sing lusimu kayana meeting asida matang sana yang birakuna uji Manipur mapanda ekoi kari phe lawsi haibagi kanane ne ma kaujari mifam asida miyamna sarok jabi haidina Maifa ni mai tei miyam da ko nganja balena na annan sinjari miyam da kai ba Khomjinba matang asi Manipur da leptana chatharakliba kangani irang asida Manipur gi mapanda kundariba Assam Kasar da kundariba mati pangal punamakna
हराव कुमई असी तौबीदनबा मणिपुरी इरांग असी लोइद्रि फावबा हराव कुमई से हराव कुमई क्या लेपिनबा मैमदा अपील तौजे All Assam Manipuri Students Union Lakhipur District Committee na silangduna ngarang nongmaijing numita Fulartol Multi-Purpose Hall da pangthokiba thorom amada handakta seba amadi Assam Higher Secondary Council na lawba SSLC amadi Higher Secondary Exam da mark wangna fangduna mai paklakhraba mahiroi chani henbada Amsu Lakhipur District Committee gi maigedagi achamba khudol pot pituna ikai khumnakre Amsu Lakhipur District Committee gi President Mutum Thoibana mifama poidana pangthokiba thorom asida Asapali English Higher Secondary School ki Principal PH Ruth Juan Singha Sunrise English High School ki Headmaster Salim Nongjai amadi Amsu Central Committee ki Vice President Seram Paritona Dais ki leiteng oiki Amsu Lakhipur District Committee ki Vice President Gaurasya Mukherjee na taram nokpagi warol piki Amsu Lakhipur District ki General Secretary Sagapam Bishop na keynote address piki maroiba wangangloi oina social worker Saugaijam Raskishore amadi oinam Biramani Singha na Mamal Yamlaba wapam kaya thambiki Amsu Lakhipur District Committee ki Assistant General Secretary Loitongbam Pritam na thagat wahai pituna numida sigi thorom chinglem na loisin ki haina Publicity and Information Secretary Ningombam Visit ki Pao amada phongdoragli Manipuri People's Front na silangduna Greater Guwahati gi oiba mitei nupi singi oiba punba lup ama semnabagi matangda nongmaijing numit June gi tang 19 da Bakrapara Guwahati gi Mandopta MPF ki advisor Thoksom ngobana mifama poiduna Guwahati pumbagi oina mifama ma pangthokre MPF ki Secretary General Leisungban Ingangan bana conduct tawduna pangthokiba mifama sida Manipuri Bosti Women's Maira Paibi Association gi Vice President KH Radha Devi Mahila Samiti Jyotiagi President Moirangthen Gulapi Birubari Mathaglaikai Mahila Samiti ki President Purnima Devi Hairiba Ima Singh asina Dais Telengsin ki Mifam Hagolakpada Manipur da thogliba Kanglup ki irangda Thawaina Pontha Awekhreba Singi Damak Thaunijaki Guwahati ki tongan mamafam dagi Punna Nupi Marfuramna Mifam asida saruyaki Mifam na Guwahati Manipuri Ima Lup haina mingthonba Lupama semki Naungna semlaba lupa sigi thausil Kanglup amasu semki President oina Radhamani Ningombam Vice President ta Laisram Ongbi Jaya B. Romila Sharma Thoibi Seram amasung Purnima Devi Khanki General Secretary da Priyosakhi Devi Adhikari Mayum Assistant Secretary da Priyadarshani Moirangthem Anju Sapam Leisungbam Sumita Devi Amadi Thoksom Minachanuni Aduga Publicity Secretary da S. Ronia Devi Treasurer da S. Sumitra Devi Lunana Executive Member Tara Khanki Radha Devi Thokchom Ngauba amasung Yengkhom Upendrabu Advisor oina Khanki Naungna semlaba lup asina Hauzik oiriba Manipur gi thodok asida Thamoi sokna nungaitaba phongdokhiba ka loinana Manipur gi apunbagi saktam ngakpagi damak amato oina lepkani haina warep lawki haina GS Thongra Publicity Secretary Manipuri People's Front ki Pao amada phongdorakli Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabu digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambang amali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri Chief Consultant Dr. M. Santikumar Singha Lifestyle Medicine Consultant Harvard School of Medicine USA Certified Mobile number 9435070286 Aigi ming Radharani kawi ai Tripura Dharmonagar gini aigi anaba khu na baje 2005 tagi ni aina sida lakuda oja Santi Kumar gi pau he tabadagi oja Santi Kumar se layeng badagi ai numi nipani da saruk ahum tong khai saruk mari thong khai do saruk ahum jangne nungai re jai phare
अदगी मुझे शांति कुमार से मैम शांति कुमार से गने तादना लापनी अति नुंगाई ngak mari se se nungai ta ba si na ba si hinna ko konung chang ba si ni ko si chu nungai ngak si chu nungai Higi ming S Mani Kumar Singh Rongpur dagi ni aigi guru anigi chik sabagi problem si matam kuina dagi leragle Dr. Jenghanba kaya jabak punmang jenghale hitak langthak kaya chajare adum pungpa phabang amkhide Energy Healing Center Dr. Santi Kumar ki chamber da laksaduna ma katana jaraba matungda ngasi numit 30 rom pharak le ina magi makhada dilayang jaba hujik phawgi manungda aigi guru chiklamba problem leramba mayam adu aidi phabaga manare khari gi matungda di aigi guru problem si mapung phana pharagani Nungairaba paujel unsaga mari lenaba anaba makhal kamarom layang ba huzare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layang ba hore kasar Lakhipur Khuman maning lekaida jayolda anirak lebak pokpa masung yumsa kaisa numit khudingi lebak pokpa numitta nungthilgi pung ani dagi nungthilgi pung 8 phawba aduga yumsa kaisa numittana ayuki pung 6 dagi ayuki pung 10 phawba layang chathari registration amasung akupa marol gi damak mobile number 9435548402 natraga 7637913072 number asida pau phobina bahairi aroibada maruiba pau amukhanna kunithoi suba the great June uprising unity day gi thoram athoba singi yatapam oiriba kekrupat ta pangthokre Mumbai gi Azad Maidan da tongan ba lup kayana kusamnaduna peaceful protest pangthokre kunithoi suba the great June uprising unity day ningsing thoram konjengla kai kasar da chu pangthokre Manipur da thogliba irang asiga mari lenana Assam gi CSO singi miphamama maifana kauri Amsu Lakhipur District Committee na lamdamasigi mahairoi chani henbada achamba kudol pot piduna ikai kumna khre amasung Guwahati Meitei Imalup haina ningthonba nupi singtagi oiba lup ama semkhre Lakhipur Online YouTube channel gi Khomjinba Pao sandhok jaba ngasigi oinadi matang asidaloi jare